Hello ꯃꯌꯥꯝꯕꯨꯒꯤ ꯆꯦꯅꯦꯜꯗ ꯌꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯗꯤ ꯊꯕꯤ ꯈꯔꯒ ꯑꯂꯨꯒ ꯇꯧꯔꯒ ꯉꯥ ꯅꯍꯥꯟꯒ ꯉꯧꯊꯣꯛꯄ ꯈꯔꯒ ꯁꯦꯒꯥꯏꯔ ꯊꯣꯡꯉꯦꯅ ꯇꯧꯖꯩ. ꯑꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ. ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ. ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯁꯨꯝ ꯑꯆꯝꯕ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯖꯕꯅꯤ. ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯀꯥ ꯂꯣꯏ ꯊꯥꯛꯆꯟꯖꯕ ꯂꯣꯏꯖꯔꯒ ꯃꯍꯤ ꯍꯥꯞꯆꯟꯖꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯧꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯅꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯃꯨꯛ ꯊꯥꯛꯆꯟꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯍꯤꯟꯖꯥꯡꯁꯤꯁꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯑꯁꯨꯕ ꯈꯔ ꯊꯥꯛꯈ꯭ꯔꯕꯅꯤꯅ ꯃꯆꯨꯁꯦ ꯈꯔꯗꯤ ꯐꯖ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯃꯃꯥꯅ ꯄꯥꯛꯅꯝ ꯇꯧꯗꯒꯤ ꯇꯧꯔꯤꯅꯤ. ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯃꯥꯗꯤ. ꯄꯥꯛꯅꯝꯁꯦ ꯍꯧꯖꯤꯛ ꯇꯧꯍꯧꯔꯦ. ꯑꯗꯨꯒ ꯁꯤꯅ ꯑꯃꯨꯛ ꯈꯥꯃꯦꯟꯁꯤꯟꯕꯤ ꯈꯔ ꯆꯠꯅꯤ ꯇꯧꯒꯦꯅ ꯄꯧꯉꯥꯒ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯂꯣꯏꯖꯔꯦ ꯁꯤꯁꯨ. ꯑꯗꯨꯒ ꯄꯥꯛꯅꯝꯁꯤꯁꯨ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯐꯥꯏꯅꯦꯜ ꯂꯨꯛ ꯂꯩꯔꯦ ꯑꯃꯦꯠꯄꯤ, ꯈꯥꯃꯦꯟꯁꯤꯟꯕꯤ ꯆꯠꯅꯤ, ꯍꯤꯟꯖꯥꯡ, ꯑꯗꯨꯒ ꯕꯦꯔꯤ ꯑꯉꯥꯟꯕ, ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯥꯛꯅꯝꯗꯨꯃꯒ ꯉꯁꯤ 12ꯒꯤ ꯁꯨꯝ ꯂꯥꯏꯅ ꯇꯝꯕ ꯍꯤꯟꯖꯥꯡ. ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯇꯧꯕꯤꯌꯨ.